ngak ta pen da ba mana yamna ingna tapna kholaw ama ani khak laujage haibasida yamna hekta nanghora roi mata gum yamna hekta phangora roi mata gum hekta manipur punamaki imphal east and the west se curfew thamba adudi lengak na khoi ki community se ki rai bata ko natro singda Phayeng da Khoijuman tabi da Moirang da Sekmai da Dolai thabirom da Koki Meletriani na kapai base lengak na natik lai rakati lephal lo adu sungam de maitai oi ba khoi da hanjan jasalaga bangkar thugai bi ba combing operation tau bi ba hoji akhoi gi lengak oi ri basi bu chochampur sangam mi bo adu ngam de ba noina imphal da khola khora law ge ha ba tan dabdi noina curfew kaina yam nukning bani mi gi mamang da su yam ikai jabani lengak se duki mati pangdre adu di ima iben bauki da na moina curfew thamaga kuki di moidi maklak thak ni akiramani yadre lenga yadre kuki di moidi maklak thak ni akiramani yadre lenga yadre aduna khoi di hanjan kholak tawgini tawning ba curfew tawning ba thabak taw darkar leite ima le bak ning tamna ba mama bi khoina khwangche phiji lang dana manipur kan ba thawlang tawni ima le bak manipur na